Basu Ground Kho Association athobo singining sing thorom amadi felicitation bangthokre Manipur Amateur Kho Association amadi Basu Khangabok Blooming Athletic and Sports Union anina puna khuchamna duna 13 August sisingani ka kunturuk Petroise celebration galoina na haukiba First World Cup Kho 2025 ta Makagi Kho player Sinam Rokeshan Singna India team da yauduna gold medal lawrakraba matung handak Ministry of Yes Government of India na Indian player kuding da initiative award lupa la kontra pi kibaga Pirak Kibadu Aduda Nungai Befongdokuna Mahapu Opagi Toram Amasu Kangaboki Basu Ground da Mapung Fana Pangtok Reg and Sigi Toramaduda Makagi founder member Sing Basugi founder member Sing dignitary Makagi technical official Tongan Tongan by affiliated unit Singi Mihut Sing Amadi player Kana Thoba Bitiken Resit Amadi Tangal General Gi photo da Laikatuna Kaikum Potki Toramaduda Rokesana Mahakna Manipur Gumba Pikraba State Amadagi India Gi team da selection Fangduna World Cup Tasaruk Yaba Fangzabasi Makagi General Secretary Oza M Mudusudun Singi guidance amadi minungsi dani loinana mahak putakpi tambirakiba official oza singi thaujanani haiba wafam thamki loinana India government na pirakliba initiative award adudagi Manipur Kho hena develop tongana ba mahaki general secretary amadi office bearer singna hona biriba sigi mateng oina balupa lakh manga makada donate tawke duga makana khangatla ba affiliated unit 13 de financial assistance on lupa lising 13 sugen thoki winner oibata natana kogi Aiginaw Rokeshan ki matangda aina khajikang explanation nama tawningbadi ai samsu Kho Federation of India ki matamaduda technical chairman amo ina Kho gi adum lo World Cup adu seina technical chairman oijabani ai sama hawdu gi loibu phawba hairibu game duda koi deploy torga lei hairibu game adu mahangna sanakhiba kusana aduga Mahangna Pangkiba achievement Ikraba Manipur Sidagi Mayam Kanduri India si state Kiano Adu Manunga state Mayam Sig Manunga Iko Manipur Sinakia Yam the Sinthanaba state Oiribano Adu Ikraba state Sidagi India gi Mitara Manga Kanga the Baduda Iko Manipur Lagi Sanro Yamaga Europa Hibase Ikogi Lamdamasigi Kugi technical official sing association gi Thopubi basing aduga magi oza mayam sina honna biba amadi mangona advice to biba amadi guide to bikiba adugi kainoni haina benefit ni haina ina lawjaraga mahang adum lobugi maduda sanabu matamda akoi isamak si hawdagi loi phau yeng matamda mahaki achievement se ina hana sum mangda panjakre mahaki special skill hai tare koi attacker se attack to bahai base maki kwai maroi mamuna yam sanaba adum laba skill lama ne ko maki aduna kogi game sida mahanga sanaki basi akoi WhatsApp ta aduga YouTube ta Facebook ta matamdu dai ko yam toin uki ko Facebook si yam kanna yengodraga so atai te nong phadu yeng matamda adu YouTube ta maki title se kogi Kho Federation of India na Zion of India hai Zain hai si kai no ni hingsa wa hai bane adum laba Zain of India ki title se mangon de piki ngali kai no da nong cha mana kai mana sa ma mang chen da sa do la na bu gi chuang ga ki ta chuang la ga lak ko adum hai to dra mana drive to ga chok pa mioi sing je player sing je to pa state country sing ge adum hai na mang yam phajana ma ki achievement si utkiba ma ki drive Toraga, Miss Sopa, attack Tokiba, Adumakna, Maki, Zion of India, Hava, title Sema on Pangibane. Aduna, I could say Yamanuaki, I could Manipur, Isama Yaujaraga, I could technical official Animasu, I could now Manglem, Imo, Kesimo, Mokodisu, Adum Lava, Gemaduda, international technical official in the Saru Yarwani, Aduga.